Tangkhul Phurup ki Adhaar card asaba pairamba kuki nupi ama Arambaina wangkhai unit na faraba matung Porompat police station da sinakhre. Faraba kuki nupi adu leimakhong chingmangdagi kimnei hing kipken chahi kuntra marini Mark South Africa da leiba esudi kauba nupa amada mayum panbane Mark ki machanupa ama amade machanupi ani leire hari Mark ngasi Chandel district ki Komlathabi Tangkhul village number 2 dagi Pomila Tangkhul ni haiba asaba Adhaar card ama pairaga Sapar maina dagi winger tonglaga laklaga North AOC da Arambaina Arambaina wangkhai unit na faraba matung Porompat police da sinakhibane Arambaina nupi amadi angangda khut thade haibagi achetpa firep amaga loinana miyoibagi minungsi yengduna yai school wangkhai unit ki Arambaina kuki nupi adu wari sanaraba matung police da sinakhibane Arambaina khamba aduki mathak ko aduda khoi chain ko ada leiba hojik egi cha khoi boarding da leiba ko ID sim ni ngai mana sida thinlapka acha ni na mang khaba nang kuki ni sumi ko hoi kuki ni ko sida leiba egi cha khoi lo thakla